Leibaki luraba matamda rasnitigi khudong chaba launabagi mahuta amata oina lepminaba mathau tai haina hanagi Chief Minister N Birena haikre. Churchandpurda leba KNO gi External Affairs ki Secretary gi yum masak khangdaba singna chatkiba ahingda mai tharamle. Amasung Lenga ki school khara dasu oza singna achoba thaudang lauduna mahairoi sing takpi tambiba yauri. Kurumjari SCB pau miting tabir basimbu taram nokchari pau sandokna pijari. Leibaki luraba matamda political gi khudong chaba lauduna machoi taba manadaba wakhalon puthokpagi mahuta miyam amasung leibaki damak amata oina lepminaba mathau tai haina former Chief Minister Nongthombam Birena ngasi Liangmai Imphal Market Committee na sinduna Liangmai Imphal Market ngasi dagi Idol Club Sagolban Tera Kaithelda hangdokpagi thoramda haikre. Thoram aduda former Chief Minister Nongthombam Biren Pasoi AC ke MLA Sapam Kunjakeso former Minister Awangbo Nyumai Liangmai Naga Council Manipur ke President R Machundawbo amasung Liangmai Imphal Market Committee ke Chairman KH Singkhai Luwang Chana Maru Oiba Myoy Sing Oina Saruk Yakhi Members Sing Oina Saruk Yakhi baga loinana tongan ba CSO ke Myoy Sing Liangmai Furup ke Ahallaman Ima Event amasung Myoy Kayasu Saruk Yakhi Thoram aduga mari lainana former Chief Minister Nongthombam Birena makhatana lamdam asida lairiba laingakna sakhangnaba tribes singi manungda trust building amasung emotional integration tung koina laihanba mathau tai asengba marup haiba asi awaba khudongthiba ama taba matamda hundoklaga chenkiba adunate awaba khudongthiba aduba punna mayoknaba ngamba aduni matamgi lambi thong semba thabak Haptop Hapchin Tauba Adu Khangna Asengba politician nate Laibaki Damak Tungidamak Khanba Aduna Hena Maru Oi Fongdoke Mahakna Makatana Manipur Gitana Thanaba Yadraba Yalhomi Oiriba Ichun announcing Asina Imphalda Lakpada Nungaitaba Wahiwata Mawong Mata Utpiganu Ngasi Hangdokleba Liangmai Imphal Market Asigumba Kaya Manipur Git Tonganba Mafam Singda Hangdokpa Ngamlabadi Yamna Afaba Khongthang Oigani Haiki Politics ni harada sultan अखोई की voice यामल्ले सिद्धि एक political party की difference थंगुम से civil society के political party के difference थंगुम से लाइबाकी होगा पुणे ना कोई पुंजन नरका कोक्चुंजन नरका ना अदुरी सिद्धि कहीं दोगा कहीं था जी कमाई हाई बस सी पोल में कोई पुण्य से में नवंशन instability होगा अखोई unity ले चबगी मम्मी ये मत यम साउना मपान देता है Issue the Ladi Papa, issue the Amakatan Lale, and none of Dr. Dulale, none of Poppy and Tanu Dulale, other than Namapana, meet Sangi, Sangamti Hayo. I'm not going to assembly them. That's what Dulale Hayo. Amakatan Lale Hayo, equals home and those. Yareva, he indicated the body for the Tokyo. Jomi Revolutionary Army Jet RA gi Hanagi Vice President Oirambadagi Chahi Amarongi Mamangda Kuki National Organization KNO da Yauduna Housik KNO gi External Affairs Secretary Kentang Hatlang Erais Kelvin gi New Lamka gi Dorcas Bangta Leiba Yum Sakhang Dabasing na Mai Tharam Lehari Thodok asi chatkiban nongai matang pung baro makhairom taba matamda thokibani atopa paugi sources ki matung ina mai adu sakhang daba singna thakibra natraga short circuit tagi mai chaklakibra haiba adu khangba ngamdri hairi center ga suspension of operation chatnariba KNO gi External Affairs Secretary Kentang Hatlang Elias Kelvin ge yum karigidamakta mai tharambano haiba chapsaba khangba ngamdri Amaromda Kuki Jo Council amasung ITLF ki spokesperson Ginja Bolzong ki yumdasu sakhang dabasingna mai thana naba hodaramle hairi Lamdam asida private school dagi tadaba khudong chaba kaya leiba government school kaya su lairi asiguba government ki school singda asida kari khudong chaba sing lairi amasung oza singna karamna mahiroi sing takpi tambiri haibagi hiram asida pautamama I know Hozil Jariba Mafamasi Impal West District Manung Sanba, Aduga Wangway Jun, Dimaka de Laiba, Ningombam Junior High School Haiba Government School Sigi Campus Study. Lamda Masiki Miweka, Maru Oina, Akwe, Mahirusi Mama Passingna, Lamda Masi the Ladiba, private institution, school sing the White Paba, education P. Haina, Celia Masana Masasing, Tanabataragusu, government school singing Marekta, Afaba education, Mahirusing the Piba, school Yaudavanate.
ngasimak akhon lejari mafam asi government school amagi campus tani haidiba campus asida akhoi Istv news sangil laga yengumba matamda school asida laiba angang sing asida school asigi oza singa ningthina like tapi tambida madana tana school asida kudong sab kaya phangduna private school amada pidaba education adudagi tadana mafam asida education piramba Istv news na thengna rakhi haidiba sing asi matau karamna oribano haibigi matang school asigi makedige phongdor wafam mayam punna lawinasi अखोइना स्टार्ट बिसे प्राइवेट स्कूल दगी कोइसिने हेना काना फंगे हाबदी स्टेदा एक्स्ट्रा क्लास सु हापे दुगा ओजासिंगना सो कोइदा लारिक फजना सुदुम ताकपि दुगा mental ability habadi akoida hena wakhal lawsing hengatna ba daidi computer class hape grammar hape general knowledge hape sidaida akoina khangni iba khudima loina ojada hangba yarni habadi oja sing ji awang ba thak tagi lakpa ngatane moju phajana hairaga lakpa ngatane akoida dum phajana moina dum sugaraga koina khangdaba do khangnaba mo ongda sugaraga dum takpirani duga saturday khudingi akoi extra class dum tawe habadi co curricular activities dum tawe extempore speech thiba drama tawba government school da tambagi kana ba haragadi akoigi paisa so khoina save tawrani aduga government school da di akoina khangdawda dum hangbu matam da oja singna dum sugaraga phajana takpire e akoina hangbuda phajana dum lemna takpire e dudagi adum free da khudimok phangani midday meal hape midday meal se hawai thongba marakta dum yen thongba daidi yerum thongba khopa adum happy oja singna akhoida haidi life skill ohawna ba oja singna kitchen garden tawbagi mong kamaina pambi thagani kamaina vermi compost semgani haibagi matang da so khoida loina mak takpi अखोगी निगम जूनियर हाई स्कूल से अखोना स्कूल की टारगेट अमखक लेजे मरुआइना आंगांग सिंग से ऑल राउंड डेवलपमेंट तौबा हाइसना अखोगी स्कूल की मोटो ओइजे अखोई सही खुदिंगी कोचिंग क्लास नवोदया थागतबा आंगांग अमसुंग क्लास 8 की नेशनल मीन्स कम स्कॉलरशिप की एग्जाम थाबगी कोचिंग क्लास हेड तौजे अखोई प्री प्राइमरी सेक्शन अमा डेडिकेटेड ओजा वॉलंटियर ओइना अखोई सागी अखोई ओजा सिंग तानरगा तौबा मशी मरुआइना थंबगी मरुबा मेन ऑब्जेक्टिव ती अखोई आंगांग सिंसी क्लास 1 दगी ना 2 मथंग मथंग कारकदबसे प्री प्राइमरी सेक्शन थमद्रगदी अखोई मधुगी वैक्यूम ममा अहोब अमा लेबा अदुगी पोतो लेतना बैदना हापसबनी साट्रो ओइना कोई जापानीज स्टूडेंट सिंगना लेक तम तमना सेंजो दुम मसागी फ्रुकाउ मनी पॉकेट मनी खगक तानबगी कनो ऑब्जेक्टिव सु अखोइना अदुमाइना लेजे अखोइना तौगेना अदो मिड डे मील अखोई स्टू अखोइना मतम जाना दुम पिजै वीक अमदा दुम गवर्नमेंट की रूल एज पर given by this concerned department adum pijabado adugi chang adum pijai akoigi oja sing jai khoina sahi kudingi oja sing de hen am khoi masakta among the teachers marka chu competition tongna ba dedication tongna na ba hengana ba idana sahi kudingi oja ama natraga ani si akoina best teachers award aju akoi counter signed by additional director na sign tawraga igi site gi mokoi dia certificate of honor natragna certificate of appreciation pibigi igi kaino ma sana bi ma lejai masina oja singda moi moral busap tawhali asina angang singda makoida dedicate to gi sang hele haidana akoina school sigoina sumba convention na masana duna lagli asumna lamdam asigi miwe kya gi marakta private school na khwaidagi fare haina lawnari ba wakal asidagi khara thaidu aga government school da pide ba khudong sabasing amasung government gi school da lari ba matik sar ba oja sing asige knowledge sing asi lawba ngamlabadi lamdam asida imung manung singi sel thumgi phim phagat hambada natana quality education porakpada asauba thodang lawgani haba wafam asini Istv pawgi damakta cameraman ji gagan sarma galwina pawdum jariba kumar ji wahingbam ningombam junior high school Impal West district हुम्फु तरेरक सुबह सिटीजन क्लब की फाउंडेशन डे की थौरम पांगथोकपगा लोइनना सिटीजन क्लब असगी बिल्डिंग एक्सटेंशन संगाबगी थौरम अमसु इम्फाल ईस्ट के सोयबम लेकाय वांखै खुनौदा पांगथोकरे थौरम अदुदा हानगी क्लब असगी मेंबर कयादा इकाय खुमनबसु उतखे MLA थांगजम अरुण कुमार नौना साबा क्लब एक्सटेंशन बिल्डिंग संगाबगा लोइनना क्लब असगी थौपुरंबा लाइओइख्रबा म्योय सिंगी फोटो दा लाइशु कतुना इकाय खुमनबसु उतखे MLA थांगजम अरुण कुमार ना मियाम की थबक तौदुना लाक्लिबा चाही हुम्पुतरेत सुरबा असिदा सना खोनबगी लमदा अचौबा थौदांग लौदुना लमदम असिगे सानरोय सिंगबु अवांगबा थाकता पुखतननबा होटनादुना लाक्ले हाइखि।
state asigi karigum issue achobo malapa kanda citizen adum achobo thodang laudana adum mage tawam thopa contribution adum pidana lai adu siguma club ama ekoi Manipur guma yam toina otona thokpa yam koina crisis laiba lam amada siguma club asiam darkar lai adu laikai ama control tongnaba nisagi khangde atob activities kaya da fataba activities kaya lakpa thengnaba yam akanba club ama laibasi yam layu fabani ai wangi kendra representative ama oina sigumba club ama subam laikai da lairambasi yam chauthok yam nungai jai aduga club asina thabak torpa kaya da su ai maike de ai angamba ai support tawjagani loina club na tawjarba thabak kodin mukta su ishorna thawjan biduna mai pakpo hoijaga ba phom khara se thamjaraga mai apna mukta Citizen Club ki President Mahendra Nauremna handaki thokiba thohaningdaba thodok aduda club asina achowa thodang lauduna yelhomi singda pamdaba thodok thoktanaba peace committee wangkhai haina semduna angamba thakta honaki Citizen Club ki pandamdi club asina koliba amadi wangkhai kendra asigi manungda lairiba furup khudingma ki yelho furup singna punsinduna Imalaibak Manipur ase ngakminasi haiki Citizens Club na aikogi pandamdi akoibada leizariba club mayam singse punchalaga aikogi oiba unity ama maitai pangan gi oiba unity adu naga singi yellow mi singi oiba unity singse kaidana aikoi punamak singse yellow mi singsina aikoi Manipur se Imalaibak sing ngakadam de habki phirep sidani Citizens Club na ngasi phawda lepchariba si aduna ngasi ge sumlaba foundation day sida mayam punamak akoi saruk yabiduna akoi mapung phan bibigidam club ki maikai dagi aigi maikai dagi thagat jaba amasung ikai kumna jaba uchari punamakpu khulumjari Akadaba tarahumdai suba Manipur State Assembly election da 29 kumbi esida mirep oinaba sem sariba intending candidate Mairangthe Megachandragi oiba political campaign ama kumbi leibung makhong mandopta pangthokre or both or future fate of our children haiba bizinda election campaign committee amadi polling committee 29/14 and 29/15 na sinduna pangthokiba thoram aduda tarahumdai suba Manipur Legislative Assembly election da candidate ama oigadoriba M Megachandrana handak thokliba lana sida icham chamna lairik laisu tamjaraga lairamba youth kayana maramda mafurup kanana ba tholakkiba sing poitan tanaraga fanana ba tawrakpada kibadagi lotnaba hotnabada mahausagi punsidagi thaiduna chatkhiba kaya amasu yaure kaya amana faduna makhoigi mathakta kaya pansinduna tawriba sing asi thamoi sokna nungaite maraibang mafurup kannabagi damak matwai khubakta haptuna chongthorakhiba singbu maranai tahanba asi matik chadaba lengak sasan asinani angang sing adu fajin punsinduna thamliba asi amuktang di kokhange haiduna khutlai paiduna chatluba miyoi khuding maksu general amnesty da kokpi ba yaba lokaya ama Indian constitution da yauri khudingmak sing adu assembly da pukhatke haiduna thorakpani haike चलो बखलाई पाइन में मी खुदिंग मचे आई दी मारे बात करने के मतलब अमरा उपाय में तरो आई नमई पाइन बनी अदो बता के हाई में हारोल सिंह आई सीनियर सिंह कया दो अमुक तंग ना पी रगन होई खुलाई था दो अदो बन कोई मेन स्ट्रीम दा जाति की से तिल्लू हाई भी आबा कोक्ति भई आबा तो आइन के हम भारत संविधान में यावे बा संविधान में यावे एक रूल के हम तो असेंबली ते पुथोक के पार्लियामेंट ई के हाई भी दमता ई ngasi mayang mangai som thok chani nge ba World Ozone Day ki Thauram Directorate of Environment and Climate Change ke meeting makhada Manipur Innovation Society amadi Iboton Sana Girl Higher Secondary School ga punna khusamnaduna from science to global action haiba thimda uripokta leiba Iboton Sana Girl Higher Secondary School gi holda pangthokre Thauram ga mari lainana open quiz ki thauram ama su pangthokpaga loinana certificate kaya su yenthokke Iboton Sana Girl Higher Secondary School ge principal Mayang Nambam Kerodana ozone layer gi maru oiba khangna rakpana malem gi oina patharam laba ozone layer ase mahusagi fibam da tapna hanjilakli haina hiram asida nainari ba akhang ahisingna hainari hojik lairiba policy asida adumak chatpa ngamlabadi lakadaba chahi lising ani humfu fawbada di hairiba ozone layer ase mapung fana mahusagi fibam da hanjilakpa ngamgani haike Scientists in the predict tori hijik ozone layer se smain tawdana healing tore masigi healing tore isna pura fully recover tobo matamdadi by 2060s adaida
पूरा फुल्ली रिकवर तौरनी करीगुम्बा करंट पॉलिसी से सुम कंटिन्यू तौरग अदुनदी अखोई करी तौब तागे हैबदा we should avoid products with ozone depleting substances. Let us promote some awareness program about the importance of ozone protection. NASA Mukta Bharat Abhiyan campaign gi saruk ama oina National Institute for Social Defence Ministry of Social Justice and Empowerment Government of India New Delhi gi mityang makhada singjamai mathak chongtham laikai da leiba State Level Coordinating Agency Manipur amadi Thobal Wangbal Mayai laikai da leiba Rural Voluntary Organization na chalaiba Nupi Addict Singh gi Integrated Rehabilitation Center Iramdam Ningol Yaifakol Iran Yai Anina National Institute of Social Defence NISD ga punna kusamna baga ngasi drug abuse prevention haiba asida mahiroi singi oiba symposium kam awareness program ama wangjing lamding da leiba Royal Academy Higher Secondary School da pangthokre mahiroi marifu tara romna saruk yaduna pangthokiba thoram maduda iranyai wangbal gi Project Coordinator Kaidong Bam Malem Nganbi Devina ngasi school gi mahiroi kayana nisagi pakta luptuna masana masabu amadi society bu manghanaba maram ama oirakliba asidage kalhaunaba pandamda school da chatuna mahiroi singidamak awareness program asi pangthokpani haike One day awareness program asi koi Nasa Mukta Bharat Abhiyan gi mukha da sinjabani adu akoi maroi na ngasal sinliba program asi gi khoi gi pandam gi hauji inkhalabiba khoi gi Manipur da thokliba naha sing da thokliba haidi nisa gi addiction gi problem se haidi awareness piraga kamaina hanta hankadage habagi pandam da khoi ngasi school chatlaga awareness as pijabani Imphal Tural Marine da Khundariba Lamsangi Manung Chana Wabagai Assembly Constituency ke Maibam Uchiwa Gram Panchayat ke Ward number 12 ke Imphal Tural gi Nongpok Thangba Sarukta Leiba Fit Yankhairom Imphal Tural gi River Ben Ase Fatabana Maram Oiraga Ngarang Numidang Pung Nipan Makhairom Tabada Torban Asi Kai Kibani Kai Dringai da Khunja Singna Areba Pochai Puthoktunat Thingnaba kana honaki Imphal Tural gi Torban Kaibana Maram Oiraga Yum Chamarom Hena Isingna Thumjilabaga Tumjin baga loinana Tinfa Kom local gi nga firm low pari chamarom ising pathok tu na nga ayamba chatkre chahi amagi nga gi firm tauraga hingba ngamba singda awaba chaitheng pire lenga ki maikai da ki mateng pangbiu MD Tahir Alina Phongdorakli Isa thada ba koi film da ba nupi angang sing awaba oiba na maram moidra hoji koi usona style de lady ba hoji relief camp da magi jum amada mioi da jum manga tu tangshil laga laidna jana film ta da lai maram na hoji government ni side gi mari lai da bo authority na la piraga basigi awana koi lady ba tariba semun yeng biraga koi gi awana si kan biu amadi अखोगी मतम मतुगिना लाखो लाभ खुदिमक से अखोगी सरकार ने यंगसिनबिनबा हन्ना अखोगी अपील तौजरी Porompa DC Road Ising Thumjin Bana Miyamda Khudong Chadaba Mayoknare Haukiba Numit Kharani gi Mamangdagi Manipur gi Mafam Ayambada Leptana Churiba Nongna Maram Oiraga Tural Ayamba Ising Imai Hengalakpaga Loinana Imphal Tural Iril Tural Thawal Tural gi Saruk Singda Torban Kaibadagi Yum Kai Yauna Khul Kaya Ising Thumjin Bagi Awaba Amadi Law Singama Sunga gi Firm Kaya Amang Ata Thokhalik Iril Tural gi Khetri Lekai Mapada Tural Kaibana Pathorakpa Isingna Imphal East ke Maru Aiba Administrative Office sing Lairiba DC Rota Lairiba Tongan ba Government Office sing Ising Thumjin Kibana Office ki Thabak Tauram sing Pangthokpada Apan ba Oire SP Office Imphal East State Institute of Rural Development Directorate of Census Operation Manipur District Handloom and Textile SDC Office Porompat Police Station Modern College Manipur Milk Union Campus sing Ising Thumjin Bana Miyamda Service Phanghanbada Khudong Chadaba Mayoknare Ising na maram oiduna office ki polam singamati gari na chingba sing mafam chabada puthokna ba haure ising thumliba office kharagidi sorokta table thaduna thabak subasu thengna rakhi amot akai sing mafam chadana langthokpadagi ichawgi ising na chentharaktuna lambi gi saruk kharada phataba sing chaiduna lehauri
Noma ninigi mamangdagi leptana churakpana Manipurgi mafam kayada ising isau thoktuna yum thumba turel torban kaiba kaya kaiduna ising pathokpa ngayok farm pathokpa amadi lofam kaya thumjinkre. Cherak asida Wabagai Assembly constituency ki manung chanba maibamgi ward number 1 dagi fit chanirom sangna ngarang numidang pung 9 rom tabada kaire. Masida laingak ki oiba department ki miyoi amata lakide haina pendaba phongdonaki. Dangi pung nipan sadi kai ba hore kai ba woji da mari department ki miyoi am to su lakpi dia yo ngarang nei kai pa da local MLA su lakpi dia ngasi ba han yang bira di koi siri da sama yum manga tarung chen da gre ge thumna khunjima loi na thung gre ge sigi awa na tar je ngasi ba mari bo tho china niang amuk sang video yo ki sa lai ji praja sing ji okay mai community on the club the level awang mai gi mari mata da wang mata saidang lai ri naingak da khoina hajening ba je si mieng athu mata na mieng jangi ga se khunjawa ba tai je angtang kana to ba mieng jangi Torban kaibana maram oiraga una sabayum taruk hena isingna chenthakre maibamgi yum ayamba isingna thumle yen nganu kaya amadi lokpada ngariba fau kharasu lokthokpa nang hodre ngagi farm amadi low loktriba lokfam yauraga puna lokpari marifu rom amadi khul thangnana leiba ironga yauraga puna lokpari chani muk isingna thumjinkre isingna thumjileba yum singi miyoi kaya safagadaba mafam singda Hongdoknare miyoi kharana maibam mayai lekai community hall amadi maibam konjal primary school da changjafam logduna leiri mayang Imphal maibam ki oina lising ani tara nipan ichaw mayok na balai kre handaki ichaw asisu retaining wall matik chana laitaba na thokhan bani matungda thok tanana ba mari leinaba amadi lainga ki pukning chingsilakhi mari leina department na lakpiduna koi asuma tanjaji bibiu aduga ekoi gi sei gudingi thena gadorba Oman mamang koktel bagi tanja sina retaining wall laita baja mase uji ontok mopi ba menda lairi una mase mari ne bakan osmi embiwan ekoi result tarap tai hajir Assam Thangta Association asinduna kasargi Lakipur Khumanda Leiba Naharol Korirol Silukki Sanglenda RK Madhurjit Singh Ani Suba Thangta Trophy Kusinna bagi thauram mapungfa na pangthokre Thauram maduda amucho waikhomna RK Madhurjit Trophy ase indigenous game oina lairiba masana ase yokhatna bagi pandamda sinbada natana Assam leibakta tariba maite ipa ipu singna thawai yauna sanaramba adu makhatana yokhatpa oina sinbani haike Thauram maduda Assam Thangta Association ki president Wahengbam Binoy Kumarna RK Madhurjit Thangta Championship haiba ase ahanba oina Assam Lakipur da pangthokhi Assam da ahanba pangthokraba matungda Manipur da ani suba oina Thangta Championship asi pangthoknabagidamak Malemgi Lupta Trophy khusinnabagi thoram pangthokpani haiki Selin Digital Amadi Bahusna Sahitya Academy National Committee of India Manipur State na tha asagi mangada Bigyan Bhawan New Delhi da President Draupadi Murmu na National Teachers Award 2025 Kusinar Krabi Imphal West District Laiba Ghari Upper Primary School ki Headmistress Koizam Machasana ngasi harau taramna okre taramna opaga mari lainana Selin Digital Chairman Amadi Bahusna Sahitya Academy gi Manipur State President Dr. Fanjawan Lanajitna Indian gi oina oza nifu manga khangatpada Manipurdagi oza Koizam Machasana su yauraktuna lemjaningai oiraba National Teacher Award lisingani kun manga fanglakpa ase nungai ba phawi panbaya badi oza ase State Teacher Award lisingani kun humdoi su fangkraba misak amani Bisnupur District ki Manung Chanba Tronglawi Village tagi Nahamari 15 and Mountain Brigade ki Makhada 2nd Battalion Jammu and Kashmir Light Infantry Sriwani na Lieutenant Colonel Oiramba KN Singh Matenga loina na virtual interview pangthoklaba matungda thabak pikre haidi Huzik atemba break amatang lauminasi Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real samani mayam su mahaw yengbi crown maker real Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value ori aduga employment haibidi
ꯊꯕꯛꯀꯤ ꯑꯣꯏꯅ 48 million jobꯀꯤ opportunity ꯂꯩꯒꯅꯤ JCRE ꯒꯤ hospitality ꯗ expert ꯑꯣꯏꯔꯕ trainer-ꯁꯤꯡꯗꯒꯤ guidance ꯂꯧꯕꯤꯌꯨ ꯇꯝꯕꯤꯌꯨ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Civic Breast and Thyroid Clinic Civic Hospital na lakliba September ki tang 15 dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession ki khudong saba pizari breast amadi thyroid ka mari leinaba sangi nungai taba leibiragadi khudong saba asi lobi ho Civic Hospital da pau faubirau break ki matung makha tarakpa pauda All Manipur Working Journalists Union ki Yankhai Mathoirak Suba Foundation Day ki thoram pangthokre lenga ki apamba amadi miyam gi apamba singbu pau oina fongbada balance tawduna miyam da khanghanbiyu haina MLATH Bisojit na fongdokre Manipur Press Club ta pangthokiba Foundation Day ki thoram aduda MLAKH Joy Kisan Editors Guild Manipur gi President Khogendra Khomdram amadi Amzu gi President Asem Bhaktana chingbana thoram mapusing oina sarukya ki thoram aduga mari lainana laikhidraba journalist singi memorial pillar da athoiba mitungnen singna hai laikatuna ikai khumnaba utki amadi matam amada paumi oina laibiramba laikhidraba senior journalist singge imung manung amjugi thaupuramba founder members sing amadi president secretary oiramba yauna che pau che gi lamda thabak toriba editor sing dasu achamba khudol sing piduna ikai khumnaba utki Chief Guest oina sarukya kiba MLATH Bisojit na pau tawbiba matamda achumbada yumfam oiba I pau sing miyam da fangansi I pau mapung fadaba pauna leibak asida hingminariba furup singi marakta aranba wakhal kaya pokhandaba nate government ki apamba miyam gi apamba sing pauche sing da fongtuna laingak amadi miyam gi marakta afaba mari ama semgatnaba hotnabada media gi achauba thodang lei amaromda politics tawbada achumbani haiba ngamba oisi prime minister gi khongchatna miyam gi apambani Prime Minister gi khongchatna miyam gi apamba hairami natraga hairamde haibage ngangna riba singkhangi adubo khongchat aduda Manipura ingna tapna leinaba IDP singi yum saduna mahausagum khunda leita hannaba Manipur gi culture yaudana India gi culture oibe yaroi hairamba ima kaithel gi magun singthanaramba amadi Manipur gi sanaroi singi thongna lingjelbu singthanaramba aduda miyamna khangdabagum tawre ingba tapa hanjilakpada aikhoi gi thodang lei mina laklaga tawgadaba nate BJP na Manipur da lengak leiringai BJP na Manipur da lengak ningai da Manipur kaibagi wafam oithokloi masida mahangna khangba kaya lei wahang di hangbirakanu political parties singi marakta amaga hunabana Manipur kanba ngamloi haiki Shri Narendra Modi ji Prime Minister of India ki visit se PND lo hai sai tamudu ai koina mana kari haram de har ke nei ne busu tai ta da asin ko putu de haina bana chumdara asini ba ai hani bote IDP sing ke palam de shanti ki lai bo wali policy sing ke maram da haram de toram de hai se yamna sensitive oi bo issue ni adu community ani ke marakta tawni community amage marakta tawnatte masi ma ko khamina ba understand tawina ba sangi राजनीति वाला होइकर एवरी सिटीजन ऑफ द अखोइ लेरिबो मणिपुर सिंसना aduna phona haiba yabawa indirectly haiba yabawa phum makan da hairaga matuki meaning tuna koi gyan tana ba haiba yabawa puna maksing se toina mak laigani masi giram khudi makta adugo hairiba sensitive boiba pochi su sin da phona haiba yaba yada to aina kana abu kalugi nati aina kana ka sukana de aigi haiba maru oibudi ai khoi ge leiba haiba se kanba ai khoi gi leiba se le mi bu nuai ni se ai khoi gi aigi target adu khoktani
थौरम अदुदा सरुक याकिबा MLA KH Joy Kisan मथंग चही के जनवरी थादा पांगथोकदबा प्रेस क्लब के फाउंडेशन की मांग ओइना क्लब असके लिफ्ट लोइशनबगे पांदम थमले मसिदा आमजुगी थौ पुबसिंगनसु मथौ ताबसिंग लाकपदा मतेंग पांगबियु अमरोमदा मियामगी अहिंग नुंथिल नाइदना मथौ तौरिबा पाउमीसिंग हेना याइफनबा सिनफम कयादा लैरिबा मियोइसिंगनसु आमजुदा मतेंग पांगबियु मणिपुरदा इंगबतप पुरकपदा मेडियाना लौरिबा थौदांग सिंथानिंगाइनि अदुबु कांगलुप अमगगी मरक्ता थोलकपा ई पाउसिंगदा कुपना येंगसिन हनिंगे अरानबा मियोय अदु खक्तंग लाले हाइसी फुरुप अमनासु हेक्ता कोनसिनगुमसे हौजिक मणिपुरदा थोकलिबा इरांग असिसु मियोय खरना मसागी इंटरेस्टा थबक तौबदगे फुरुप अनेगी मरक्ता अमगा लाना उहंदुना ngasiगी फिबम असि यौरकपनि हाइके अखोई मणिपुरी रे खुंदारिबा जाति खुदम से मणिपुरी इमालेबा मणिपुरी ने उबंगा कंदा अखोई नुसिनकनि सोशल मीडिया आई कम्युनिटी की थागटपा मी कम्युनिटी ने थीने सेबा मदो लेबा मजा ताबने लौरोइदबने अखोइना ख्वाइदे मरुरिसे सोशल मीडिया दा कम्युनिटी की लीडर साबसिंगना कम्युनिटी हमसु चैबा मतमदा मागी कम्युनिटी लाइक पनमदा नमसन्ने सिदे होना दम कोइ सोरबने अखोइगी लोरिबा ह्यूमनिज्म की वाखल से लागा अखोइ से अपुनबा मणिपुरी याम हायो मयाम से अपुनबा मणिपुर हाइदबा पॉलिटिशियन अदगी CSO point except a few with their vested interest अंत लेरमोइबा अरुइतादी अखोइना ngang patoktor परसो अपुनबगी थबो इन तौसे जाति मबो हंदने येंपा जाति मबो थीने सेबसे मसी अखोइना बोयकॉट तबगी वाखल थुला कांदा अखोइसे अपुनबा लाकने मी ओइना आराम तबो खोइ चेसिया फुरुप ओइने सेबसे सिदि तौगुमसी मालेम की मफम कयादा पांगथोक नबगुम डिविजनल फॉरेस्ट ऑफिसर चांडेल न सिंधुना फ्रॉम साइंस टू ग्लोबल एक्शन हाइबा थीमदा वर्ल्ड ओजोन डे 2025 की थौरम DC चांडेल की ऑफिस कॉम्प्लेक्स लेबा मिनी सेक्रेटरिएट मल्टीपर्पज हॉल दा ngasi पांगथोकरे थौरम अदुदा DC चांडेल लाइस्ट्रम नंद कुमार डिविजनल फॉरेस्ट ऑफिसर चांडेल डॉक्टर नाउरेम मुनाल एडिशनल डिप्यूटी कमिश्नर चांडेल MD फिरोज खान चांडेल नगा पीपल ऑर्गेनाइजेशन के प्रेसिडेंट फ्रांसिस थामदोक अमदे CNPO की फॉर्मर प्रेसिडेंट डेविड बॉयस न मरु ओइबा मियोय सिंह ओइने सरुक याखि थौरम मदुदा चांडेल डिस्ट्रिक्ट के तोंगान खुन सिंह दगे लाकपा सेल्फ हेल्प ग्रुप के नुपी सिंह डिस्ट्रिक्ट असि गे DLO सिंह न सरुक याखि इम्फाल ईस्ट की केट्रीगांव एसी की मनुंग दलाइबा केट्री अवांग लेकाइदा इरिल तुरिल तोरबान अहुमलक सुबा ओइना काइरिबा असि एसी की MLA अमदी लेंगाकना थौसादबगिनी हाइना MPCC की स्पोर्ट्स सेल की चेयरमैन वाहेंगबम रोजित एलाइस बुलेटना तोरबान काइख्रबा मफम अदुदा पौमी सिंगा उनबदा हाइख्रे महाकना मखाताना केट्रीगांव एसी की MLA ना महाकना मरी लेनबा डिपार्टमेंटा मतम लैरिंगैदा हाइजबदा ताबिखिदे हाइना फोंदोखिबा लाइबक थिबने MLA ना काइगली खंगलबा तोरबान मतम लैरिंगै सेमहौनबा होटनद्रिबा असे तोरबान काइबदगे अवाबा नंगलबा मियोसिंगदा चेंग हवाई खरा पीरगा मिनुंगसी चावबा सादुना बोट की खुदोंग चाबा लौबा यानबा लांग थाकपनी वाटर रिसोर्सेस डिपार्टमेंट सो इसिंग चावरकपगी चांग ओंदुना लैबगी महुता इचाव थोरकपदा यामना तोयना काइगनबा मफमदा मिदेंग थमदुना समजिनबगी थबक पाइखलु हाइके केट्रीगांव केंद्र की ऑनरेबल MLA मणिपुर की वाटर रिसोर्स डिपार्टमेंट प्लीज यारगदी मफम से अमुक्तंग थवाई याउना याम सीरियस होइना हारिबा मैटर से यंगसनबियु तसेंगना ngमदे ngमरो हारगना ऑनरेबल MLA ना आई ngमजद्रे आई रेस्पोंसिबल लोब ngमद्रे आई दायित्व लौजब ngमद्रे हारि मफम जे सेम ngमद्रे से पब्लिक ते सिनबिरो अखोय मयाम तानरगा क्लब मयाम लेकाय मयाम तानरगा अगमब थाकता अखोयसु मसिगी जगह से कोजुम त कनब ngमब्रे यंगजगेबो कुमजा लिसिंग अनि कुनहुमदगी मे अहुमदगी थोलकिबा लानसगी अहान बचैथेंग फंकिबा मफम अमा ओरिबा कुंबी एसगी तोरबुंग ग्राम पंचायत के फगोकचा इखाई कैथेलदा लैबा कम्युनिटी हॉल दा बॉम याउना नोंमै मरुना पानबदगी नोंग युबना थबक थौरम कया पांगथोकपदा मपुंग फादबगी अवाबा खुदोंग चादबा कया सिंग कोकनबा पीस कमिटी कंगलैपाक मणिपुर स्पेशल 50 टीमना लमदम अदुगी मियामदा दाइना सिट सिंग मतेंग पांगख्रे पीस कमिटी कंगलैपाक मणिपुर के प्रेसिडेंट KH राजेश ना लुचिंगदुना अतै वॉलंटियर सिंगा लोइना तेंगबांग पोटलम मतेंग पांगबा अदुदा PCKM के माइकैदगे फोंदोरखिबदा लमदम असगी अवाना तारबा सिंग अमदि खुदोंथिबा कया यारकपा मतमदसु मखाताना अंगंबा मतेंग पांगखिगनि थमोय सेंगना मियामगी दमक लेपली हाइके अखोय पीस कमिटी कंगलैपाक मणिपुर स्पेशल 50 ना अंगंबा खजिकतंग ओरजु खोगी खोरिबा तिन असी खोई तिन अहनबा सिंतोंगनबा हाइदुना
ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯃꯤꯇꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ 50ꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯌꯥꯎꯕ ꯃꯇꯝꯗꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯗꯨꯅ ꯄꯤꯁ ꯀꯃꯤꯇꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯂꯦꯞꯆꯔꯤ नुपी खुनाइबु अवांग थाकता थमदुना नंबोल माइकैदा नुपी सिंगी ओइबा पुन्ना चटमिनाबा याबा लुप अमा ओइना सेमकिबा नंबोल अपुनबा नुपी लुप NANL की 12 लाख सुबा मपोक कुमोन थौराम नंबोल अपुनबा नुपी लुपना सिंदुना नंबोल मखा कम्युनिटी हॉलदा पांगथोखरे थौराम मदुदा नंबोल अपुनबा लुप की सेक्रेटरी ओइदुना अचौबा थौदांग लौरंबा लैखिद्रबी पुखरंबम बिसु लैमगी फोटोदा लैसु कतुना मिनिट अमा तुमिना लेप्तुना इकाई खुमनबा उतखि वायल कातिगी एडिटर हेमंत कुमारना अखोइगी खुनाई असिबु ngakuna ngasi fawa thamlamba ipa ipu singna mikha pondaba south east asida mapangal kanba leibak ama thamlamlaga ngasi gi mirol na punsinna bangamdana leiriba ase laibak thibani manipur gi puwari da nupi singna laurakwa thawda ngasi maksu lauduna lakle aikhoi amata oina punsinna na ba khona bada maira sang lingduna mapangal kanba kunai ama oina ba khona si haike DPUVO नंबल की सेक्रेटरी थोकचोम लमजिंग बना ब्रिटिश न मणिपुर खुदुम चंदुना चाही कया मिखा पोंदुना लेरमलबा मतुंगदा ngasi अमुक इंडिया दा तिंदुना इंडिया ना अखोइबु सोमदुना मणिपुर मचे ताना थुगाइना बा होनारक्लिबा असे अखोइ पुन्ना खंगमिनासी इंडिया लेंगाना मणिपुर दा पुन्ना खुंदामिनारिबा फुरुप कयादा सिंगसेप थाजिंदुना गेलहौ फुरुप सिंग अमगा खना हंदुना अमदि मपानदगी चंगसिलकपा नार्को टेररिस्ट सिंगदा इंसिंदुना मणिपुर थुगाइना बा अमुक सिलकले अखोइ अमता ओइना पुनसिंदुना चाही लिसिंग कयागी पुवारी लैदुना मिखा पोंदना हिंगलकपा मणिपुर ngasiगी मिरोलना अमुकना हौनना निंगसिंगबगी मतम ओइरे हाइखे ngawhale haina mingthonba dharmen livestream na direction piba music video release tawbagi thoram chanam pukri mapal da laiba imaliwa lairembi community hall da pangthokre thoram maduda MLA yumnam khemchan MLA thangjam arun yauna miyoi kayana sarukya khe thoram adugi manung chana ngawhale haina mingthonba music video asida sarukya riba ka samasung crew singda memento piduna ikai khumnaba utki MLA yumnam khemchana matam sangna manipur gi irang achi chathap MLA Yumnam Khemchana matam sangna Manipur gi irang achi chathabana hiram khudingda chaitheng piri adubu khara safarakpadagi artist sing mathau khara tawba horakpa ase yamna afaba amani haike irang si parakpadagi khara parakpadagi khagi artist sing su lengba horakpa adagi seisak horakpa cinema na horakpa si khagi shanti lak khajilakpagi Apunda Fitness Center Nagamapal Rimstrona Sinduna Chahi Kudingi Pangtokuna Lakpagi Manung Chana 10 AFC State Level Transformation Challenge Pangtoknaba Sem Sare Haina Apunda Fitness Center Nagamapal Rimstrota Pangtokpa Paumi Singa Unabada Apunda Fitness Center ge MD Yumnam Hamlet na Fongdokre Mahangna Makatana Apunda Fitness Center na Lamdam Masigi Miyambu Masafa na Thamnaba Pandamda Mai Pakna Mapan Lak Suba State Level Transformation Challenge asi pangthokre adubu matam khara Manipur gi oriba fibam asina lep luraba matungda handak 10 AFC State Level Transformation Challenge asi pangthokadabani competition asida miyamna saruk yaduna afaba khunai ama puraknana ba hotna minasi haike apun fitness center gi pandamni mi kudima masa fit ohenba sigi panamda tawjabani aduna koina mi kudingi Mr. India adegi Mr. Manipur puthokpati ngamoi ado masa phaba ngambagidi fit oibidi koi apun fitness center na matam su pumada Manipur ta koi stand to lejari aduna ngasi muksu koi hariba transform challenge asi apun fitness center na Manipur pumbagi ona kun sinjabani Paumi Singa Unaba Aduda Sarukya Kiba Organizing Committee ke Chairman S. Ravi Kumarna Pangthokadoriba 10 AFC State Level Transformation Challenge asigi ahanba screening lagliba October mangada pangthoklaga mega event na lisingani kuntaruke January marida MSFDS ta pangthoklagani nupa amasung nupi category da ahanba ani suba amasung ahum subada lupa lakh ama lupa lising yankai amasung lupa lising kontra laigani loina na best trainer gi pricing su lanthokani fongdokhe Mahangna Makatana Miyambu Masafaba Pana Lainaba Pandamda Apunba Fitness Center na Chahi Khudinge Pangthoktuna Lakpagi Manung Chana Chahi Asigi Oina Pangthokadaba 10 AFC State Level Transformation Challenge asida saruk yaduna Masafaba Afaba Punsi ama Oina ba punna hotna minarasi haike
5 Men's A-Side Open Football Tournament Leisang Hidang Trophy Lising Ani Kun Manga Victoria Ply FC Yaripok na Iramsal FC Nongpok Laurem Bambu Goal Manga Ahumda Maithiba Piduna FC Yaripok na champion oikre mamang thagitang kuntra matoidagi aikhoi gi sanafam Kiamgai Mamang Laikai na Sinduna Kiamgai Mamang Laikai gi MLA Laurem Bam Ramesor na Nauna Samgatpa Astro Turfta Jatharakiba 5 Men's A-Side Open Football Tournament Leisang Hidden Trophy Lising Ani Kun Manga Loisin Bagi Thoromda MLA Thangzam Arun Kumar MLA Laurem Bam Ramesor Yauna Miyoi Kaya na Sarukya Ki MLA Thangzam Arun Kumar na Football asi Malem gi oina sanariba sport event singi manungda miyam na khwaidagi hena pamnaba masana ama oiri haiki Kairao AC gi MLA Laurem Bam Ramesor na football pamjaba misak oibata natana masana asibu promote tawriba asi yamna afaba wakhalon amani haiki champion amadi runners of the manamathum yenthokre Tha asiki manga dagi mapan fauba Odisha gi Puri da leiba Annapurna Theatre Hall da Utkal Yuba Sanskritika Sangha Katak Odisha na senduna pangthokiba Indian Theatre Olympiad ki 33rd Suba International Drama Dance and Music Festival da Hansana Cultural Center Konthausam Imphal West ki play Lailengba Utkre Hariba play asigi dama Hansana Cultural Center ki director Nongmaithem Ningol Sapam Ongbi Indurekha Devi na International Natya Vusan Pirakhi Aroibada Maroiba Pau Amukana Pizari Laibaki Luraba Matamda Political Gi Kodong Chawa Launa Bagi Mahuta Amata Oina Lemina Bamatautai Haina Hanagi Chief Minister and Birena Haikre Churchanpurda Laibaki Enogi External Affairs Secretary Gi Yumasakhang Dabasingna Chatkiba Ahingda Mai Tharamle Amasung Lenga ki school khara da su oza sing na achoba thodang lauduna mahairoi sing takpi tambiba yauri Huzik fawbagi oina STB na pizaba paw matang sida lushinjare mityeng tabirwa pumnamapu amukana krumjari